masa ngakthokchanaba kapane ngahan ayekpam kesorjitna nongmai kapkhiba adu masa ngakthokchanaba kapani haina mahaki loinabe ayekpam ongbi laistram ningol Romilana phongdoktuna masigi matangda thigatpinaba Manipur Police ki Director General da cherol ama thajinduna wakat khrei mahaki wakat cherol aduna hai mahaki mapuroiba college tamlingai dagi hauna social work tawduna lakpaga loinana 2009 dagi RTI activist oina thabak tawduna corruption thingnanaba amade afaba laingak lehenaba honarakpani haire Agriculture Department dagi PMKSY ge beneficiary list ama phangbadage madugi matangda makhata na hangba wahangi paukhum phangdabadage chingnaduna tongan ba miyoising unaduna field verification chathaba horaki haire Agriculture Department ta PMKSY ge nodal officer oiramba mana telephone da kihanduna makhata na thijinba lemna bakhanga laki aiba wafam Romila ge cherol aduna phongdokhe ngahan ayuk Thobal Khetri laikai da beneficiary ama unaba chatkhi amade mafam du yobada hana nodal officer oiramba duna phone tawroki amade beneficiary amagi nupiga makoi akanba wafam sing haina ki haina palladuna matamaduda mi ama thoglalaga nongmai utuno ki halaga mahakpo phajinduna thamki haire miyoi aduna kesorjit po sen demand to balakpani haina maral sibaga loinana nongmaina kapke tawrakpadage kesorjit na masa ngakthokchana ba mahaki license ganna kapkhibani amade nongmai kapaki thokdok aduge maram hana nodal officer oiramba duna lana sisinnakiba senfam amade corruption gi thabaksing losinana bahonabada mahakna maram moiduna thogankhibani haina maral sire thokdok asigi matangda ningthina thigatpiyu haina Romilana DGP da appeal tawrakhe Mega Chandra gi mathakta FIR lokhatkhrei Kakching Police Station na Wangkhem Kendra gi MLA Kaisa Mega Chandra amasung Kakching dagi Khetri Mayum Kennedy gi mathakta FIR ama lokhatkhrei haire police dagi phangba pawgi matungin na miyoi ani asigi mathakta IPC section 186/447/34 gi makhada public servant amana public function tawbada athingba piba amasung common intention ga loinana criminal trespass sathabage FIR asi lakhotpani haire Brinda amasung atai taragi mathakta tharakpa defamation case court na lawkhidre hana Manipur Police Service ki officer oiramba Yai School Janmasthan dage Thongnaujam Brinda amasung atai taragi mathakta Luwang Sangba mamang laikai da leiba N Birena tharakpa defamation case Civil Judge Senior Division Imphal East ki court na lawkhidavaga loinana case adu dispose tawduna loisinkhre case asigi defendant number 1 oidiba Brindana original suite number 39 of 2022 ase Code of Civil Procedure 1908 ki section 151 ga loinana parga order 7 rule 11 gi makhada reject tawnaba tharakpa application ama khanaraba matungda court asina Biren gi complaint adu reject tawkhibaga loinana judicial miscellaneous case number 206 of 2020 adu dispose tawkhibane ningsingba yabade High Court of Manipur na lawkhatpa sumoto case amagi matangda Brindana pikiba affidavit ama lamdam asigi paukse sing amasung social media gi platform singda phongdonglakpa na maram oiduna Biren gi izat sohalle haiduna lupa crore yankhay punna lupa crore chamnga ga yankhay gi defamation suit ama Brinda amasung atai taragi matakta tharakhiba laikhravane sanathoiba amasung TS chawbada Padmasri pire Sahi khudingi oina Republic Day thauram gi mangoina na lemjaningai oida balaibak asige Padma Vibhushan amasung Padmasri Award sing pinaba laukthorokpagi matungin na chaliba sahi 2023 gi oina so Padma Award ahum sigi manungda laibak asige Padmasri pinaba laukthorokpada Manipur gi oina sports ke sanathoiba amasung veteran politician TS chawba yaure mafam tarada filling station hangdoktuna ising pigadawre singda damna ising piramba scheme sing Singkhai singe ising na mahut singadaure Manipur gi maruoiba ising gi source oidiba turel sing amasung singda dam ge ising gi imai ka hena nemkhibana maram oiraga tampaki mafam kaya da ising phangdabagi awaba mayong naragliba si yanglaga Chief Minister N Biren na share lawduna phibam asi kupna yangsenkhre singda na ising pinamba water supply scheme sing singkhai singi ising na mahut sindokna ba honari haina Chief Minister Nongthongbam Biren na phongdokhre aroibada tabidi bapum namak po thagachare